Legal reporting tawbada chatnagadaba kanglon sing ngak na pau fonglabadi lebak sembada hena mateng oigani haina advocate Hizam Chandrakumar na fongdokre wafam asi lekhidraba sangnaraba paumi Khelen Thokchomgi humfumari rak suba mapu kumonga mari leinana remembering Khelen Thokchom haiba pausel da ngarangdagi hauraga numit nini chupna chatharakpa media workshop ta fongdokhibane Legal reporting Haiba Hiramda Khelen Thokchom Trust Manipur na Sindana Manipur Press Club ta pangthokiba ngasigi workshop aduda advocate Chandrakumar na laiba asigi mipum khudingma logi makhada leibani paumi singnasu constitution na piriba kanglon sing ngak na chatminasi haike lo mapung phana chana hanana bohanabada paumi singi thodang chawi miyamgi fangfam thokpa hak amadi tawfam thokpa thodang sing mamut tana khanghalaba matamda lo na lengakpa Mipum khudingmak achau macha khaidaba khunai ama oiba ngamgani haina mahakna fongdoki Ogi media fraternity singsina court ki proceeding si yamda kupda miyamda chumbasi putopi ki haibagi motive yaw kana report tora kakadi sayu khilsu raita kado ibaza singsu moidesu adum accountability fix tore I see Raga, I see it as Mr. Taraga, I Medianus, I Pongagadi, I mean Leva Miyamanga, Ikaiban and the hierarchy, one judgment to me, and he loyal and Sandusuni. I know the sequel argument of we see, hearing to put on an argument to advance what we do argument say, Leva Miyanga, Haini Haibo. The argument highlighted for the sake of argument, but total I incline can they a day. I clients defense any cost of the only high calculator when Jesus. Nakalamuramda Thoramadu the Sarukiakiba Editors Guild Manipur gi Secretary gi Thausupuriba Impact News ke Editor in Chief Yumnam Rupachandrana Tongan ba Lanai gi Khudongchaba Fangnanaba Paumi Singhi Chin Menanaba Aranba Thong Chathabagi Mami Tari Haina Nungnangba Fungdoki Paumi sing na maning makha tamna pau loba amadi phong na buhona bada khudongcha daba kaya thengnari Paumi sing na thengnari ba khudongcha daba gi phibam asi yam silakpana ESDM amadi All Manipur Working Journalists Union na punsinduna Paumi sing gi oiba legal aid hogdokle Paumi sing da piri ba chaitheng sing asi makha tana asum chatharaktuna maning makha tamna pau phongba ngamlaktaduna miyam gi mit na kong oiriba pauche amadi electronics media sing asi mathau leblakpasu yai haina mahakna phongdoki self-censorship. Masila pula tanda di aku memang terlalu tahu tu suku itu. Isana kolom je ige tu badan ni aga. Macam isina para aku tanda aku ije notice board bola apa tanda di reporter woi na koi journalist woi na koi terlalu tahu iya report je. Kau apa? Kira pada di family matam di si memang harass tu jadi self-censorship lagu tanda di newspaper is no longer newspaper. News program when time got news and was no longer just maybe propaganda machine or what